Hauzik Moroi Bapau. Garina Thonam Badagi Lake Drabami, Amagi Langla Langzin, Putoktabu, Yaning the Pungdokuna, Pogakcho Ikai the Miam, the Lambi Tinguna Kongjang Sanction Cray. Kurumzere. ISTV Bauming Tabiribas Mutaram Nokchere. Hauzima Punga Bapau. Matang Karagi Mamanga, Bisnupur District, Pogak Chau the Laybab Mu Ama, Taubalda, Winger Amana, Tomlam Badagi, Lake Drabamatung, Taudo the January Ba Winger Amadi driver, Hauzik Fauba, Mary Lanana, Hauzik Fauba, Mary Lanaba authority na Pabangam the Amadi Langlang in Amata Putopangam the Babu, Yaning the Pongok to Nangase, Pogak Chau Ikai Dalam the Adongi, Miam Toraktuna Lambi Tingbaki Kongjang Sanction Cray. Koi Sound Naraba Miam na Lambi the Toraktuna Tayarna Chingba, Mai Taduna Asat Awoksinda upon Bapi Cray. Police ki maike dagi su kongjang jangshiliba sing takthok na bakan na honake winger na thomlam badagi laikhidraba mi adude chungkha mani kawi haukiba January 28 ki numidang pung ni palom taba matamda thawbal haukhada winger amana thomlam bane nimit 13 ni henjelaklaba fawbada langla langjin amata puthokta badagi miyam na kongjang adu chatakhibane misi asiga mari leinana semkhiba je shina landam adongi miyam ga loinana ngase yopung taruk tagi tedim lambigi phogak chaw lamkhaida lambi thingbagi thabak chatakhibane Moirang Police ki OC amadi Phogak Chau Ikai gi OC yauna ban tawriba sing takthokna ba khonabada ngamdabadagi SP Bisnupur Jugesandra Haubizam amadi additional SP David Laktuna irang adu lakshinna ba khonake ban tawriba kangbuna phongdorakpada mihat pada chenaba winger amadi driver puthoktrabadi khongjang makhatana leptana chatakhigani haike Serak sida misi asigi matangda semkiba JSC Phogak Chau Ikai gi luchingba sing SP Thawbal Police ki OC IO amadi nakal animaki elected pradhan amadi member sing winger service tawriba association gi miyoi sing yauna kumbi kendra gi MLA SB ragi quarter da punna phaminaduna nakal animaki marakta yasinana ba honari haire Rajashree Begasandra Cultural Foundation Manipur gi Tariat Suba Foundation Day Thoram ngase Singjame Oinam Tingal da Leiba Madan Mohan Mandir da Pangtukre Itihas ka mari leinariba Madan Mohan Mandir gi phibam Mawang Maril Chadana Thamba Haibasi Khunai Asi Mapa Mapu Masak Khangdabaga Pangkak Oigani Haina Consumer Affairs Food and Public Distribution Minister Karam Shamna Phongdukre Govinda J Sringha Palagi Kangbuna Sankritan Saktuna Pangtokiba Thoram Aduda Jain Manipur Dance Academy Director L Upendro Sharma Padma Shri Aribam Sham Sharma Maidingu Leisemba Sana Zawba Rajashree Cultural Foundation gi founder RK Ranjit na Chingbana Saruk Yake Minister Karam Shamna Makhatana Phongdokibada Itihas ka yamna naknaba mari leinariba phibam sadraba Madan Mohan Mandira se athuba matamda semgatnaba Art and Culture gi Minister amadi Kendra sigi MLA Manipur Legislative Assembly gi Speaker su oiriba Kem Changa tanaraga athuba matamda thabak oina paikhatnaba honaragani haike Ining tauga mari leinaba Rajashree Begasandra ga mari leinaba sumba mandira ma sumaina thambai se ade aingon ne amna pungning na phil tawwa ade akoi Haukraba Ipai Pusing Itihas Sakhang the Budong Uba Haitare. Ado Honorable Speaker I Speaker Kemchan Mingoina Panjarabada Ma Aduga Sasuanga Mamating Pangaga the Ipai Pusing was Sakhang Boina the Masama Susing na Tobimal Kangboina Unana Honavada Iswa Hangamating Pangagabo from the Tamjaraga. Art and Culture the Zoom Minister Zungari Nasi Warisagi. Ngasi my house the pressure matawjage Rajashree Begasandra Cultural Foundation Manipur gi spokesperson T Irabotna Tare Suba Foundation Day asi maru oina inam thingal da leiba Madan Mohan Mandir da pangthoklibagi maramde Manipur miyam da asengba Madan Mohan Mandir asi karambano haibadu khanganana ba pangthokpani haike Madan Mohan hariba khone leijariba jaga asidadi Govind gi sakhani de haraga sahi yankhai hena laigi seba tawdana lukkatana leiramba che thengna kiba chida ekoi Rajashree Begasandra Cultural Foundation gi thamoi kaibaga loinana mafam jaga chida lamdam machungda leibiriba laikai achigi ekoi gi Secretary Project Club maya unajari haraga asigu manga chigi thawram che pangthok chabani Masagi kitni animag fail oibadagi imung manungi khudong sadabana maram oiduna ningthina layengba ngamdraba lamsang kendragi manungchana leiriba sangai thel makha lekai da leiba sanjit sabam abung sei kuntra taruk apokpa keshogi imung manungda Facebook real friend team gi maike dagi sel gi tengbang pikre
Facebook Real Friend gi advisor kaisham tinglem bana phongdokibada Manipur gumba lairabana masing hena leiba lamdam asida awa ana taraba singda angam mateng pangnaba haibase yamna tangai fade asigumba wakhalol amaga loinana Facebook ki khutangda wakhal manaba mayam punsinduna semba Facebook Real Friend teamna awana taraba singda mateng pangduna lakpagi sarukama oina kidney animak fail oiraba abungi ana layengda mateng oinanaba angamba sel gi mateng pangbani haike ana hudopi irtana koi macha manau oiba koi am sinasu yajadana masi koi reels group si sema matungda masi su mafam sida leiba abungi awawa tabase koi tare magi sida kari khara koi mating pangsi hena koi reels group si punchalega koi mayam collection tawjar angam bani hapise mamang de so koi khara gi tinagi de pangja khare angam khara adigi ama pipjam linthoi gi de so khara pangja khare koi na tawri se atenti miyoi bana miyoi bagi mating pangna se pamjai Abungi loina bi bem sana pigliba masa singi amadi imung manungi awara pamena na ba thabak subada masagi anaba layengba ngamhodabadagi maki mapuroiba abung kidney animak fail oikibani asigumba awaba taraba imung asida sarkar gi amadi mari lainaba singna mateng pangbiu haike Barada leira thabak suba japani du sumaina nare habji khangde do yengurakan di mangam de budi dum haiba do koina ju leitabani na mana thabak nam da dum chasileraga thabak suba japadu da nare ne pukhalkan di kini makse fail oire na haire Imphal gi Nagaturel mathakta pofam phamlibasing amasung manak nakpada leiriba dukan singdagi sel khairamba mi ama Rising Knowledge Club thangmeba na pharaba matungda City Police ta sinakre Rising Knowledge Club ki Vice President NZ Ganashyamna haikibada Nagaturel gi mathakta pofam phamba amade dukan tawriba singdagi IMC amasung club asigi ming sijinaduna sel khaibagi thabak sing chatare haiba pau phangbadagi thangmeban United Club amasung Rising Knowledge Club ki volunteer singna ngaiduna lakibane ngaseyu pung mapalom taba aduaida mioi ahum lakibane mioi anina chenkhraga soibam lekai khanglabung lerektagi angom goi sei kuntrani thoi apopo leikidraba L Ranjit phahobani pharaba mioi City Police ta sinakre loinana IMC amasung club ki ming sijinaduna sel khaiba lakpa sing pibiganu club ki volunteer singna su kupna yengsili haike Diploma Elementary Education gi Coordinator singi oiba orientation program amanga se Lamphel Patel leiba SCRT da pangthokre Nomagi oiba orientation program asi National Institute of Open Schooling Department of Education S amade SCRT na punna sinbane thoram adu hogdokpada SCRT gi Director Dr. Amina Kumari State Coordinator NIOS ki RK Bizen NIOS Headquarter gi Academic Officer Dr. Rajendra Kumar Nayak IGNOU gi Retired Professor SBS Chaudhuri Susaruk Gyake Imphal East, Imphal West, Thobal amadi Bisnupur gi coordinator singna saruk yakhiba thoram aduda SCRT gi director Dr. Amina Kumari na phongdokibada SCRT na ing solusingani tarahumdoi dagi government school singi oza singda makal kaya gi training sing piduna lakle masigi manungda train tawraba oza lising marirom leire award pa train tawgadaba singa si SCRT na sahi asida mapung phana pangthokna naba pandam thamli haike State Council of Education and Research Trainings Manipur's goals and mission is to improve the quality of school education and teacher education. SCRT has been executing its responsibility also as an academic authority since 2010 in the state. Khwairambal Ima Kaithelgi Imoinu Ima Kaithel Lairiba Mayanglang Fijo Yonpamgi set number Tarahumdoida Mayanglang Fijo Yonpam Lupki Secretary Ahumna Anoba Mi Ani Hapsilakna Honore Masi Yabangamloy Haina set number Tarahumdoida Fijo Yolibi Ningomba Memana Fongdokre Ngasi Press Club the Pangtokiba Pamu Singa Unabada Mahakna Makata na Fongdokibada Pareng ani leiba mi nipan phamba set asida pareng amamamda mi amamam hapsina naba honarek libase mafam asida pofam phamlibi mioi tara tarukna ayaba piba ngamloi namduna hapsina naba honarek labadi pofam phamba lepa yauna akan bakhongjang sangsilakani haike Ruda Academy Thawal gi matangda KCPMC Progressive Night School asida thingba thamliba ase handok pinaba loinana makhatana mahiroi singda mahitamba phangan binaba apil tawrakle Amaromda MSU gi matakta KCPMC na athingba thamgani phongdoklakpa wafam kaya Manipur College Students Union na yaningdaba phongdorakle loinana firep adu handokpiu hairi Amoromda Moirang Multipurpose Higher Secondary School Students Union DM College of Science nasu MSU da athingba thamgani hairiba si handokpiu hairi Hauzi aten ba brem tenglogjare
Masidi suara jengge. Ture, hai ture. Hai, kari naman tuti. Masih kari gauza. Sidi, Yosi ni he. Masigi Yosi di tata tiskoni ne. Adudi sanagi mohut yang na sinba yandre. Kay do ino? Kanano? Kay ino? Kay do biyo? Masih pum na. Loi lei bide gari han maga tong ngam dra ne. Hura laga tong ne khali ba namai do kai dra. Senbun puthoga lei bide ngam dra. Senbun puthok tna lei ngam dra su Imphal Finance ta chalo. Ai ju han ba lei ngam dra Imphal Finance ta ge loan oine lori. Imphal Finance na nongbu manung da gari loan lobu yabagi putong chaba pijari. Adom na pam makal gi gari kudingma lobu be yagani. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu break ki matung da mem taram nokchare makha taba pauda sahi khudingi ichauna sokhalaba mafam singi manungda ama oiriba konthaujam kendragi manungda leiba Khavi Turel Maril Kendra asigi MLA oiriba Dr. S. Ranjan na maki local area development fund gi makhada Turel asigi longnambal semba sabagi thabak chathariba asibu hakthengna na chatuna yengsinkhre Khongsat adu Development and Protection United Volunteer Organization na sinbani Khongsat adu da saruk yakiba organization asigi president Taurem Khabana phongdorakpada MLA gi local area development fund gi makhada Khavi Turel khongnung semliba asibu thagat pa phongdokhe loinana tung koina satnana ba quality leina sembina ba appeal tauke amoramda Turel asigi itin pham oiriba Nambol Turel su makhatana sengdoktragadi kanaba phangloi maramasina Nambol Turel Maril su sarkana matamga sanaba amadi isauna sokalaba mafam kaya sing asibu nongju pantha laktringai da sembinaba appeal tauke Nambol Turel gi marin khong asigi Turel asigi itin pham oriba Nambol Turel se tokthokri makhaidi akhoi hariba sida sing chawriba se sahi khudinge dum chawgre ba maramdi sigi khongi Turel gi ising ase Nambol Turel da taribani Yarau Bamdiar Gram Panchayat ke Pradhan L. Sorojini na phongdorakpada Sarkar yakhanaba budget ta hapiduna Turel Maril asibu tengnaba amadi lamdam asigi isauna awaba mai unakhiba mafam sing asi kannanaba khonabada achawa miyeng changaningi haike ngasi khongsat aduda Nambol Municipal Council gi ward number 39 gi member G Mani Kabui ward number 3 gi member S Pritam Kumar amadi organization gi secretary KS Lamjing basu saruk yakhe Iba jaga singsi achi akoi budget ta koi government side te gi hapiraga koi hidak sungba jaga amadi Khavi Turel na chingba mayam sing asi matungda muhanna koi gi asoingam jawdana ba te praja singji awaba si koknana bagi masi government side te gi koi budget ta hapiraga da mapung phaba koi chakhopa ma habadu ohen bi haba wafam si ju thamjari Ukhrul gi toloi dagi lakpa tangkhul sing amasung kakching gi artist sing gi marakta cultural exchange program ama ngarang kakching garden gi museum park ta pangthokre progressive composers Manipur na arts lover forum kakching amasung kakching garden development trust ka punna sinduna hill meets valley haina mingthonduna pangthokhiba cultural exchange program aduda sagnai raba artist ahanjau amasung mahaki kangbuna kakching khuntoklon ima chandani na tengtha isai Ganga Tombi amasung Laurembam Bedabati Anina Kulang Isai Priyanga Oinamna Tangkhul Isai Ukhrul gi toloi dagi lakpa artist singna Tangkhul Kulang Isai sakhe Kakching Higher Secondary School gi lecturer Dr. Nongmai Them Pramodini Devina Kakching matau karamna haurakkhibage haibagi maramda wangangkhe thoram maduda Kakching Municipal Council gi chairperson Naurem Sanjit Kumar vice chairperson KS Daljit councillor sing amadi atai masak naiba mi kyasu saruk yakhe All Manipur DPC completed recruitment candidate of Police Constable Male 2016 Kezenta Singh Bets na thadorokpa cherol amada thani helaba fawada Manipur gi Chief Minister na masigi fall haidok pidre Sarkar asina pikhiba commitment ngakhan janingi ingsolusingani tarahumdoi new refresh haidok piu haibadana court ki case lai haiba aduga ingsolusingani tarataruki bets asigi High Court of Manipur da case lai riba amabuna thabak process makha sathaba asida chawna chamamna ba pokhale sahi manga hena wazarak laba candidate singi yengbiduna athuba matamda result haidokpiu hairi ICAR Research Complex North East Region Center Manipur amadi KVK
Chandel Anina Puna Kusamnaduna, Niminini Satakadaba training program among Arangdagi Chandel district Monsang Pantha village the Hokre. Promoting improved technology of maize production in Northeast Hill region Haiba Team the ICAR Indian Institute of Maize Research Punjab ki Tengbang Makada Pangthokiba awareness program aduda KVK gi senior scientist Dr. M.A. Ansari El Kanta Dr. K.I. Levis Chongloi amadi atay masak naiba miyoy kya su saruk yake Lomi yang kairom na saruk yake ba awareness program aduda akang ahay kayana suzak mataw karam na thagani amasung kari technology sijinagadage haibagi matangda sugay na take National Health Mission gi Makada District Health Society Imphal West na sinduna RCHN NCD gi matangda free health camp amangasi Salam Community Hall Salamay Lekai Imphal West pangthokre nupi angang amadi mama obising sibagi sang hanta hannabagi pandamda mapung oina pangthokiba camp aduda dental gi doctor ama yauna puna doctor mari nurse taret lab technician ama amadi asa tara yauna saruk yaduna punna miyoi chama yang khairom layengke loinana hidak langthaksu lemna yenthoke camp asigi matangda maru oiba thaudang loriba MO in charge Fayeng Primary Health Center gi Dr. N Rameshona phongdorakpa wafam अखोई इन्फेंटाइल मैटरनिटी की मागी डेथ रेट से मोर्टलिटी रेट से हमदनबगी मसी ngathuknanabagi mayamde awareness program se pijabane Anglo Manipuri War 1891 gi lalbu khongjom de haina subsinba se leba ki ningtam lal gi sang hanthan bani haina International Peace and Social Advancement ifsana thadorok pacherol amana khangalakle Cherola Sinamakha Taraduna, Khongjom gi Lanfam Asibu Battle of Khongjom during Anglo-Manipuri War 1891 Amadi, Khongjom Battle Memorial Complex Haiba Asina, Achumba Oigani Haina, Nasigi Lengakta Apil Tobagaluna, Lengakna Anglo-Manipuri War 1891 Buning Siduna, State Kitakta Pangtokpa Thorumna Chingba Matamda, Khongjom gi Lanfam Kaktada, Subsin Balangani. Lamdamasigi Puaribu Amadi Lanfam Kayada Tawai Katkraba Atoba Tobising Adubu, Mirai Bani Haina Lebak Miamna, Sweden Lokigani Hari. Lilong Hauribi College Students Union Thadorpa Cherol Amana, Lilong Hauribi College ke Principal in Charge MD Saidur Rahman, Mara Leide Kanglaba Fawada case Asibu open Togdana, Labatin Natana, Tabak Amata Paikataba Asina, Hauzik Lady Bat Lengagasi, Senza Tumda, Satarabra Haibagi Chignaba Lady. Taudo Sikimatanga Education Minister na Tumina Lesinba Asi Laibak Tibani, Moral Ground from Tadokum to Ihari. Cherola Sinamakha Taraduna, Watoga Sigi Sub Saba Warushin Amapuraknaba. Senza Tumza Yadaba CSO Mahiroi Loop Singna College Asida Lakbiduna Yengsin Binabasu Union Asina Apil Torakle Amzu team na badminton men's individual gi champion oire Guwahati da Chathariba Mapan Suba North East Media Sports Festival da ngasi sanakiba badminton gi men's individual event ta Amzu gi oina saruk yariba Manaba Pausegi and Bikram Jitna Champions Trophy lobungam kibani Quarter final match ta Assam Tribunes ki Chandan Sarmabu Ani Shinoda Maitiba Pike Semi final match ta Amjugi Oina Saruk Yariba Ekoigi Pantungi V Sanjoibu Maitiba Piram Laba Matung final yoba ngangkibani Final match ta News 18 gi Hiraka Jyoti Malakarbu Ani Shinoda Maitiba Piduna champion oibangam kibani Hayengdagi Hogadoriba Nupa amasung nupi gi table tennis ta Amjugi team Maikaidagi Ponglafam gi S Sonia Kangla Paugi T Nirmal Amadi Sanalebak ki Lenindro Mangangna Saruk Yagani Hauzik Maroi Bapamuk Garina Tomlambadagi Lake Drabami Amagi Langla Langzin Potokta Babu Yaning the Fongdokuna Pogakchao Ikaida Miam the Lambi Tinguna Kongjang Junction Cray. How's the power going at the ISTV NETWORK Solution Jeremy and Kabiri Basimba Mukahana?